ꯍꯧꯖꯔꯤ ꯊꯧꯖꯥꯜ ꯍꯩꯕ ꯀꯟꯕꯤ ꯍꯩꯕ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ꯫ 18ꯁꯨꯕ ꯑꯌꯥꯠ ꯃꯈꯣꯏꯅ ꯊꯨꯒꯥꯏ ꯑꯜꯂꯥꯍꯒ ꯇꯧꯅꯈꯤꯕ ꯋꯥꯁꯛ ꯑꯗꯨꯕꯨ ꯌꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯊꯥꯗꯠꯂꯤ ꯑꯜꯂꯥꯍꯒ ꯁꯝꯅꯅ ꯊꯝꯅꯕ ꯌꯥꯊꯪꯕꯤꯈ꯭ꯔꯕ ꯃꯔꯤ ꯑꯗꯨꯕꯨ, ꯑꯗꯨꯒ ꯑꯃꯣꯠꯄ ꯁꯟꯗꯣꯛꯏ ꯄ꯭ꯔꯤꯊꯤ ꯊꯛꯇ꯫ ꯃꯈꯣꯏꯁꯤꯅꯤ ꯃꯥꯡꯖꯔꯕꯁꯤꯡ ꯍꯥꯏꯕꯗꯨ꯫ 19ꯁꯨꯕ ꯑꯌꯥꯠ ꯀꯔꯝꯅ ꯃꯈꯣꯏꯅ ꯊꯥꯖꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯜꯂꯥꯍꯕꯨ? ꯅꯈꯣꯏ ꯑꯁꯤꯕ ꯑꯣꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯅꯈꯣꯏꯕꯨ ꯑꯍꯤꯡꯕ ꯑꯣꯏꯍꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯈꯣꯏꯕꯨ ꯁꯤꯍꯟꯕꯤꯒꯅꯤ, ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯈꯣꯏꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯒꯅꯤ, ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯅꯈꯣꯏ ꯍꯜꯍꯟꯕꯤꯒꯗꯕꯅꯤ꯫ 28ꯁꯨꯕ ꯑꯌꯥꯠ ꯃꯥꯅꯅꯤ ꯁꯦꯝꯕꯤꯈꯤꯕꯗꯨ ꯅꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ, ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯣꯟꯁꯟꯕꯤꯈꯤꯕꯅꯤ ꯑꯥꯁꯃꯥꯟꯗ ꯁꯦꯝꯅꯕ, ꯑꯗꯨꯒ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯈꯣꯏꯗꯨꯕꯨ ꯑꯥꯁꯃꯥꯟ 3, ꯑꯗꯨꯒ ꯃꯥꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯈꯪꯕꯅꯤ꯫ 30ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯒ ꯂꯤꯌꯨ ꯅꯪꯒꯤ ꯃꯄꯨꯅ ꯍꯥꯏꯈꯤꯕꯗꯨ ꯑꯦꯟꯖꯦꯜꯁꯤꯡꯗ, ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯁꯦꯝꯂꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯍꯨꯠ ꯁꯤꯟꯕ ꯑꯃ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯅꯪꯅ ꯊꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯋꯥꯀꯥꯏ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯏꯃꯨ ꯅꯩꯃꯨ ꯇꯥꯍꯟꯅꯕ? ꯑꯩꯈꯣꯏꯅ ꯁꯛ ꯁꯣꯟꯖꯔꯤꯉꯩꯗ ꯅꯪꯒꯤ ꯅꯇꯤꯛ ꯅꯉꯥꯜ ꯅꯪꯕꯨ ꯊꯥꯒꯠꯆꯗꯨꯅ ꯑꯃꯁꯨꯡ ꯁꯤꯡꯊꯥꯖꯔꯤꯉꯩꯗ ꯅꯪꯒꯤ ꯑꯁꯦꯡꯕ꯫ ꯑꯩꯅ ꯍꯥꯏꯕꯤꯈꯤ, ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯈꯪꯗꯕꯗꯨ꯫ 31ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯒ ꯃꯥꯅ ꯇꯝꯕꯤꯈꯤ ꯑꯗꯝꯗ ꯃꯃꯤꯡꯁꯤꯡ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ, ꯑꯗꯨꯗꯒꯤ ꯃꯥꯅ ꯎꯍꯟꯈꯤ ꯃꯈꯣꯏꯗꯨ ꯑꯦꯟꯖꯦꯜꯁꯤꯡꯗ, ꯑꯗꯨꯒ ꯍꯥꯏꯈꯤ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯃꯈꯣꯏꯁꯤꯒꯤ ꯃꯃꯤꯡꯁꯤꯡꯗꯨ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ꯫ 32ꯁꯨꯕ ꯑꯌꯥꯠ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯅꯇꯤꯛ ꯅꯉꯥꯜꯅꯤ ꯅꯪꯒꯤ ꯑꯩꯈꯣꯏ ꯈꯪꯖꯗꯦ, ꯁꯨꯞꯅꯒꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯕꯗꯨ ꯅꯠꯇꯅ꯫ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯑꯈꯪꯕꯗꯨꯗꯤ ꯑꯁꯤꯡꯕꯗꯨꯅꯤ꯫ 33ꯁꯨꯕ ꯑꯌꯥꯠ ꯑꯩꯅ ꯍꯥꯏꯈꯤ, ꯑꯣ ꯑꯗꯝ, ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯗꯨ, ꯑꯗꯨꯒ ꯃꯥꯅ ꯃꯈꯣꯏꯗ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯗꯨ ꯑꯩꯅ ꯍꯥꯏꯕꯤꯈꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯈꯣꯏꯗ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ, ꯑꯃꯁꯨꯡ ꯑꯥꯁꯃꯥꯟ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯟꯕ, ꯑꯗꯨꯒ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ ꯅꯈꯣꯏꯗ ꯐꯣꯡꯗꯣꯛꯂꯤꯕꯗꯨꯁꯨ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯗꯨꯁꯨ꯫